ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯣꯔꯗꯔ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯏꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏ ꯌꯥꯖꯒꯅꯤ ꯉꯁꯤ ꯁꯔꯀꯥꯔꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯥꯡꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯌꯨ ꯇꯔꯟ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤ ꯃꯤꯌꯥꯝꯅ ꯊꯥꯡꯒꯠꯂꯤꯕ ꯚꯣꯏꯁꯁꯦ ꯁꯔꯀꯥꯔꯅꯁꯨ ꯃꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯊꯕꯛ ꯇꯧꯔꯕ ꯁꯦꯟꯁꯁ ꯊꯤꯖꯤꯜꯍꯜꯂꯕ ꯃꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯑꯐ ꯐꯠꯇ ꯀꯅꯥꯅꯅꯣ ꯃꯗꯨꯒꯤ ꯗꯥꯏꯇ ꯁꯔꯀꯥꯔꯅ ꯄꯨꯒꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯑꯩꯈꯣꯏ ꯏꯟꯗꯅ ꯉꯁꯤ ꯁꯤꯒꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯍꯥꯏꯕ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨ ꯇꯔꯟ ꯇꯧꯅꯤ ꯗꯤꯃꯥꯟꯗꯤ ꯁꯦꯟꯁꯁ NRC ꯍꯥꯟꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯦꯟꯁꯁ ꯗꯤꯐꯔ ꯇꯧꯕꯤꯌꯨ ꯁꯦꯟꯁꯁꯇ ꯀꯣꯑꯣꯄꯔꯦꯠ ꯇꯧꯈꯤꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕ ꯁꯔꯀꯥꯔꯅ ꯃꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯣꯠꯇꯣ ꯇꯥꯔꯣꯏ ꯍꯥꯏꯕꯁꯨ ꯃꯁꯨ ꯈꯟꯕꯤꯌꯨ ꯄꯪꯂꯥꯎꯗ ꯂꯥꯎꯖꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯁꯤ ꯃꯤꯌꯥꯝꯅꯤ ꯄ꯭ꯔꯖꯥꯒꯤ ꯚꯣꯏꯁꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯖꯔ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯃꯛꯁꯨ ꯅꯈꯣꯏꯒꯤ ꯑꯣꯔꯗꯔꯁꯦ ꯑꯩꯈꯣꯏ illegane akhoi yuntran oni adubu hairi ba praja ki demand simadi ngasi haiba numita cabinet ke athoba emergency ko biraga census se default of you manipur da corporate to bangam khiroi habagi resolution che lobiraga center da thabiu haiba pode ngasi thari be mla do akhoi na ujabadadi dapni drama ne na khalleba aduna decision sida phabiri ba mayamna cabinet decision lobiraga hairi ba point se akhoi ge white paper puthopira kanda ibiraga thabiu haiba poche masi masu praja gi mi hutchilaga voice se thamjare mi akhoi se thana singa yana raga akhoi yana bagi matungina yu tran da laine na khoi lakpani aduga sai da len ba Meira Paibi na sapya roina thakse